Study tour चटपदा एक्सीडेंट थोकपदगी ओजानी याउना महिरोई तरुक लैखिद्रे कया अमन लाइकनरे लैखिद्रबसिंगद लुपा लाख मंगा का हेना सोक्लबसिंगदन लुपा लाख अमा खरा सोकपदन लुपा लिसिंग यांखै लैंगाकना पीरगने चीफ मिनिस्टर यारिपोक टॉप सिंथादा लैबा थंबालनु हायर सेकेंडरी स्कूल की एनुअल स्टडी टूर चटपा महिरोई सिंगना तोंगबा बस अमा ngasi ayu pung 12 रोम ताबा दुआइदा नोने डिस्ट्रिक्ट के जौजांगटेक पुलिस स्टेशन कोनबा नुंगसाई तुबुंग खुल मपादा एक्सीडेंट थोकपदगे बस अदुदा तोंगलखिबा नुपी महिरोई याउना मियोई निपान लैखिद्रे मियोई निफुरोमना अशोकपन नंगले हाइरे ngasi थंबालनु हायर सेकेंडरी स्कूल की महिरोई सिंगना स्टडी टूर ओइना तोंगान बस अनिदा नुपी मचा अमदे नुपा मसा सिंगी तोंगान खाइदोक्तुना नोने डिस्ट्रिक्ट की मनुंग सनबा लैमताक्ता सटखिबने अदुबु लाइबक थीबदे बस अनि अदुगी मनुंगदा नुपी मसा सिंग तोंखिबा बस MN 012112 अदु यौगदब किलोमीटर अमरोम वालिंगैदा चिंगी अंगंबदगी थौदरकपदा बस अदुगी स्टारिंग फेल ओइबदगे लाइबक थीबा एक्सीडेंट की थौदोक अदु थोखिबनी हाइरे थौदोक थोकफमदा खौपुम पुलिस की टीम चंगसिनदुना मनाक नकपदा लैबा खुंजासिंग लोइनना सोगलबसिंग अदु कनबगी थबक सथखे ngasi laibak thiba thokdok aduda laikhidrabasing adude school asigi mahiroi yairipok sifai laikhaidage laisram roma chahi 18 yairipok toptage thangjam chingkhai lembe chahi 18 konthaujam poirau khongjin yairipok tage konthaujam menalia chahi 18 yairipok tage moirangthem dole chahi 19 andro khunau torongbamdage phanjabam rita chahi 18 amasung athoi amadi school asida oja oina laiba थौबाल साबल तोंगबदगे सनसम किशन चाही कुंथ्राग निथोय अमसुंग स्कूल असिदा वार्डन ओइना लैबा यारिपोक तोपतगे युमना मिखुबी चाही निफुग निथोय ने अमरोमद मणिपुर की चीफ मिनिस्टर एन बीरेना जेनिम्स रिम्स अमदे नॉर्थ AOC दा लैबा राज मेडिसिटी दा हक्थेंगना सतुना अशोक पसंगी फिबम यंगशनख्रै ngasi खोंगसद अदुगा मरी लैनना CM ना फोंगदोखिबदा ngasi थौदोक असि यामना लाइबक थीबा थौदोक ने बस अमदे ट्रक सिंग याउना पैसेंजर पुब गाड़ी खुदिंगमंगना निंगथम थागी मतमदा मरुओइना चिंगे मफम सिंग दा चटपदा लैसिल थाबना लंबी की खुदोंग चादबा सिंग थोकपगी ओइथोकपा लैबा मरमना यामना सेक्सिलनिंगे तंगाई फदना चतबा यादबा सिंग खकनतना यारिबा मखै अयुक अंगनबगी मतमदा गाड़ी थौबीगनु हाइखे मखातारदुना ngasi लाइबक थीबा थौदोक अदुदा खुंजा सिंग याउना पुलिस की पर्सनल सिंग अमदे हेल्थ डिपार्टमेंट की ऑफिशियल सिंग ना मतेंग पांखिबगी दमक थागतपा फोंदोखे चीफ मिनिस्टर ना लैखिद्रबसिंगी अवाबद सरुक यारादुना लैखिद्रबसिंगी इमुंग मनुंगदा लुपा लाख मंगा मतेंग पांगलगने का हेना सोगलबसिंगी ओइना लुपा लाख अममम पीरगने का हेना सोक्तबसिंगी अथुबगी ओइना लुपा लिसिंग यांखै मतेंग पांगलगनी हाइखे लोइनना रिम्स अमसुंग राज मेडिसिटी दा याउना तोंगान हॉस्पिटल सिंग दा हौजे लायेंग सथरिबा सोकपसिंग मरी लेनबा डॉक्टर नर्स अमदे स्टाफ सिंग ना सेक्शन ना यंगसिनबी युहाइखे नाकल अमरोमदा एजुकेशन एस की डायरेक्टर एल नंदकुमार थोकिबा ऑफिस मेमोरेंडम अमना मथंग सही कुमजा 2023 की जनवरी की चैसत 10 फाउबा स्कूल एक्सकर्शन चटपदा अथिंग थमख्रे हिरम असिगा मरी लैनना एजुकेशन एस की डायरेक्टर ना लैंगा की स्कूल सिंग याउना गवर्नमेंट एडेड प्राइवेट अमदे अनएडेड स्कूल सिंग की प्रिंसिपल अमदे हेडमास्टर सिंग दा खंगनख्रे डायरेक्टर की ऑफिस मेमोरेंडम अदुदा मखाताना पल्लेबदे लैंगा की याथंग असिबो ngaktab mari lenaba principal amade headmaster singna pamdaba thokdok sing thoklakpagi thokdang masana pugadabani haire amaromda ngasi gi laibak thiba thokdok aduga mari lenana manipur governor la ganesana awaba phongdorokle governor gi awaba phongdokpagi cherol aduna hai thambal nu higher secondary school gi annual excursion satkiba mahiroi sing none district ke nungsai tuibong village mapada accident thokle haibagi pau tabada adugi matik nungaitaba phawe थोकिबा लाइबक थीबा थौदोक अदुदा मियोई निपान लोम लैखिद्रे मियोई निफुरोमना अशोकपन नंगले मेडिकल टीम सिंग रेस्क्यू ऑपरेशन याउननबा मफम अदुदा चंगसनख्रे अशोकपन नंगलबा महिरोई सिंग स्टेट असिगी तोंगान हॉस्पिटल सिंग दा पुखतुना लायेंग सथरी हाइखे गवर्नर ना मखा तारदुना लैखिद्रबा सिंगी इमुंग मनुंगी अवाबदा सरुक याखिबगा लोइनना लैखिद्रबा सिंगी थवाइना मपुगी मनाक्ता इंगना चिंगना लैरुबा ओइरसनु हाइना थौनी जखिबगा लोइनना अशोकपन नंगलबसिंगसु अथुबदा फगलकपा ओइरसनु हाइखे अमुकोना अवाबा फोंदोरकले थंबाल नु हायर सेकेंडरी स्कूल की महिरोई सिंगी एनुअल स्टडी टूर चटपदा खौपुम एरिया गे जौजांगटेक एरिया नोने डिस्ट्रिक्ट यौरकपदा थोकिबा लंबी की लाइबक थीबा थौदोक अमदा महिरोई मसिंग यामना सीबा अमदे सोकपा याउखिबसे यामना थमोई सोकनिंगाई ओइबा थौदोक अमने
ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯀꯥꯞꯍꯜꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯈꯥꯡꯕ ꯋꯥꯔꯕ ꯆꯩꯅꯥ ꯑꯃ ꯄꯤꯗꯨꯅ ꯊꯅꯝꯂꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ, ꯂꯩꯀꯥꯏꯒꯤ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯦꯡꯊꯥ ꯅꯥꯋꯩꯅꯕ ꯀꯌꯥꯅ ꯅꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯃꯣꯏ ꯁꯣꯛꯂꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯦ, ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯋꯥꯕꯗꯁꯨ ꯑꯃꯨꯀꯣꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯟꯊꯣꯛꯂꯒꯅꯤ, ꯂꯝꯕꯤ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯁꯦꯝꯕꯤꯗꯅ ꯂꯩꯔꯦ ꯈꯨꯟꯖꯥꯁꯤꯡ꯫ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗ ꯂꯥꯏ ꯃꯇꯣꯟꯗꯒꯤ ꯂꯩꯃꯇꯥꯛ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗ꯭ꯔꯦ, 40ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯟꯅꯕ ꯌꯥꯎꯔꯦ꯫ ꯂꯝꯕꯤ ꯐꯠꯇꯕꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 6 ꯂꯣꯝ ꯌꯨꯡꯅ ꯊꯧꯗꯔꯛꯄ ꯂꯝꯕꯤ ꯑꯣꯏꯕꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯀꯥ ꯍꯦꯟꯅ ꯇꯣꯏꯅ ꯊꯣꯛꯂꯦ꯫ ꯂꯝꯕꯤ ꯑꯁꯤꯕꯨ ꯁꯔꯀꯥꯔꯅ ꯑꯊꯨꯕꯗ ꯁꯦꯝꯕꯤꯅꯕ ꯈꯨꯟꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯣꯡꯁꯥꯏ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯀꯥꯕꯤꯗꯣꯟ ꯒꯣꯟꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯌꯥꯏꯔꯤꯄꯣꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯂꯥꯛꯄꯗ ꯂꯣꯡꯁꯥꯏ ꯈꯨꯜ ꯄꯥꯔꯠ 3ꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯃꯤꯑꯣꯏ 5 ꯁꯤꯔꯦ, ꯂꯝꯕꯤꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏ ꯃꯇꯣꯟꯗꯒꯤ ꯂꯩꯃꯇꯥꯛ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯑꯀꯨꯝꯕ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯁ ꯑꯗꯨ ꯕ꯭ꯔꯦꯛ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯕꯁ 2 ꯂꯥꯛꯄꯅꯦ, ꯕꯁ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯕ ꯕꯁ ꯑꯗꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯟꯈꯠꯂꯦ꯫ ꯕꯁ ꯑꯃꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀꯨꯝꯊꯍꯜꯂꯒ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏ ꯃꯇꯣꯟꯗꯒꯤ ꯂꯩꯃꯇꯥꯛ ꯐꯥꯎꯕꯁꯤ ꯃꯈꯥꯗ ꯀꯨꯝꯊꯕ ꯈꯛꯇ ꯑꯣꯏꯕꯅ ꯄꯣꯠ ꯑꯔꯨꯝꯕ ꯌꯥꯎꯕ ꯒꯥꯔꯤ ꯂꯥꯛꯄꯗ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 5-6 ꯍꯦꯟꯅ ꯀꯨꯝꯂꯛꯄꯅ ꯕ꯭ꯔꯦꯛ ꯁꯥꯒꯠꯄꯗꯒꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯐꯣꯇꯣ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯎꯠꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯀꯔꯤꯁꯨ ꯄꯥꯏꯈꯠꯄꯤꯗꯅ ꯂꯩꯔꯦ꯫ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯟꯊꯣꯛꯂꯒꯅꯤ, ꯂꯝꯕꯤ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ PWDꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯩꯔꯦ꯫ ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒ ꯊꯕꯛꯇꯤ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯗ꯭ꯔꯦ꯫ ꯃꯩꯁꯨ ꯂꯥꯛꯇꯦ, ꯏꯁꯤꯡꯁꯨ ꯂꯥꯛꯇꯦ, ꯂꯝꯕꯤ ꯊꯣꯡꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯇꯣꯡꯖꯩ ꯃꯔꯤꯜ ꯗꯥꯝ ꯑꯁꯤ ꯌꯦꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯝꯕꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯐꯠꯇꯕꯒꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕꯗ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫